ngasi thokhiba thodok wathok singgi matang da phongkhiba numidang wairanggi pause singda yawba maru oiba khara lokhotjaraga Manipur Circle News ki maikai dagi myam da paudamjari ahanbada kangla pause dagi lokhotjage Tulu na chingbadagi mi ama sire pathokjari yumda changlakpa ising Tulu sizinaduna chingthoknaba honabada maina chingbadagi nupa ama laikhitre hairi mahaki nupina hojik ICU da laikannari thodok asing asi ayuk pung 10 rom tabada kasam thong thangjam leirakta thokibani laikhidraba nupa adu ingujam nityai kowi aduga soktuna laikannariba mahaki nupi aduna ingujam gitarani kowi thodok asi laikhidraba nityaina Tulu sizinaduna ising chingthoknaba honabada short circuit thoktuna mahak maina singbadagi tutharakhi maduda mahaki nupina wabadagi tutharakpa manbadagi nitaibu kolubada mahak sumaina singkhibani hairi nityai khudakta sikhi mahak heart ke anaba leibadagi pacemaker hapaga leiriba mioi amani hairi makhataba pauda kanglaipa ke mera pausina phongli ngasi sekmai turel marilda nupi ge asiba hakchang ama phangle pathok sake taminase ngasi ayuk pung 6:30 rom taba matamda sekmai damaya ge sekmai parauda asiba nupi amage hakchang tautharakpa miamna thengnaduna lokhat haure hairi khudakta sekmai police ta pau piduna asiba hakchang adu lokhat pinaba haijakre sina tautharakliba nupi asi ngarang ayuk angan mada sekmai police station ge manung chanba kangla tombi fauduna seliba sekmai turel marilda ising chawba yenglingaida khanghauduna turel torban kintharakpada ising da sen thakibadagi thiba khangdana lairakhibi nupi adu oirangbani haina thajanari ngarang ising na sen thakiba nupi adu gi maming sekmai police station gi manung channa leiba kangla tombi mandir maya dagi januka misra sahi yangkai ni thoi kawi mahak serau part 3 dagini krishna prakash koba amagi hiloina bini hairi mahak kangla tombi da leiba mari mata gi mayumda lairakhibani ngasi nupi ge asi bhaksang asi ngarang sekmai turel da taw thakiba nupi aduni hairi asi bhaksang post mortem gi damakta rims ki mokta thamkhre hairi